Dear Manipur, YouTube channel swing birba mayam pum namang po amuk kahna taram luxury han badayam na Maruoiba pawama update thamjage Aram Baite ngol na thakpa matam ngasi sure state asigi legislature sing na sabsaba firep ama lawbaga loina na Aram Baite ngol 18 na thamkiba thakiba demand sing adu center ra taksin gadabani loina na numit taraga mangani gi manung da thabak tu ontorak trabadi miyam ga loina na khongjung sangsin gadabani haina legislature sing bu kauduna wasak lawkiba da thakiba numit taraga mangani gi matam adu hayeng suragani hojik pawada center na masak thokpa thabuk ama tapai khalaktriba maramna makata na kari khongjung lakkadabage haiba sobo hang oidi aduga mathangi update asina naga masa singbu makoi gi lamdagi setok na bahona raklabadi tamthiba mong da khut halakani NSO India amasung Myanmar da leiriba naga masa singbu makoi gi lamdagi setok na bahona raklabadi tamthiba mong da khut halakani haina naga students organization NSO Myanmar gi serol amana hairi organization asigi president amasung general secretary ani na punna khoyek pidum thadorpa serol amana hai eastern region da leiriba naga sing asigi maikai digi India laingak na paikhalak liba free regime movement chatna handana bagi khongthang asti akan mongdu yaning de masina India amasung Myanmar ani gi marakta leiriba naga sing gi khut lau singu tawriba mafam sing sambal khar ka doribani khongthang asina naga gi sovereignty bu akaiba ohelakani kumjali singam sampani yang khaiga humdoi de India na semki bu wakhal gi oiba ngam khai asi India amasung Myanmar da leiriba naga sing gi thamoi na ngasi suya pangam dana leiribani naga sing gi mafam da de masi illegal oiba amani haine lawi naga sing gi apam basing phangdri fabu leptana makhoi gi thabuk sing chathakigani Delhi amasung Nepido gi langak no free movement regime chatna handana ba thabuk pai khalak pada taraina lawroi sabsana makhoi gi maikai gi thingnarakani masagi lerakliba lamsing da sathok sasin tawbada athingba thamba yaroi khongthang asibu maikai kya dagi yaningda ba phongdorakli maram aduna laingak gi maikai digi su India asi universal human rights law gi signatory oiba maramna amuk hanna khantharakani highway thajabalai serol asina makha taradun high free movement regime chatna handana ba gi matang da Nagaland da BJP gi oina mai pakna mirep oiriba Temzen Imna Elong amasung Ino Inkong El Imsen na phongdok kiba wafam adu leibak thibani BJP lenga ki misang sang na bahuna bada makoi gi masagi phire basi karamba mongda lei haibasi haningai oi Nagagi national cause asida Myanmar manung da leiriba Nagagi miyam asi victim ni khalibani adubu miyam gi mihut oiriba sing na phongdorak liba wafam asida leibak thibani loina yamna thamoi sokningai oi west leiriba Naga singa chapmana ba pandam amagi makha da east thangba saruk ta leiriba Naga sing nasu leptuna lagli haina makhatari aduga mathangi update asina Ccpur da electric phangdre generator chalaiduna hospital dagi tangai phadaba service khara khak tamak mai piri thakna sana ba ising phangdre irujadaba numit mari ni sure Surasanpur district electricity phangdaba numit mangani sure Surasanpur district hospital dagi oina de pung kunmari generator ngangduna hospital gi mathau taba service khar khak tamak mai pirabasu patient sing pi dabana anaba sing kham thengna awabu meknare thakna sana ba ising phangdre masagi chahi nifuga manga suba Mangboi Baite koba saiton JB school da primary school teacher oina lereba Mangboi Baite koba amana media da phongdokibada mahakna leiriba school asi Kuki amasung Maitei anigi muknariba buffer zone da leibana khulai paiba singna kanglupki irang asigi marung da mai thadokre school asina leiriba khulgi miyoi sing su kanglupki irang asina maram oirga loina lanjena kibana Surasanpur refugee camp da hojik sangjafam lauduna leiri refugee camp asisu hiram kudingmakta awat pangakta leibana kam thengna awabu megnari mahakna hojik leiriba khul asisu electric phangdaba numit mangani sure mai phangdaba na ising singkhatnaba motor sijinaba yadaba dagi thakna sana ba ising phangdaba na kam thengna ware ising leitaba dagi iru lujadaba numit mari ni sure generator laiba imung manung sing amadi solar energy gi khuthangda mobile charge tawbana tana mobile pioneer ba ayamba mai leitaba dagi charge tawba phangdre mobile sing 2G capacity khaktamak oiban ningthina sijinaba yadre data capacity amata phangdre mai phangdaba asina nauna pokpata ngaiba amasung sahi yamlaba halsingda sauna saitheng pire Surasanpur mai phangdriba sikhanglup ki irang asiga mari lenina miyoi kharna Surasanpur district ta mai supply tawriba Moirang manakta leiriba 33 kV line asi amang ata thokan kibadagini mai phangdriba sigi matang da tribal volunteers sing na government da ultimatum piduna pungkun mari matam thakre Surasanpur amasung masiga thangnabi area da mai phangandrabadi imphal mai supply piriba line sing kaktalak pasu yai haina su Surasanpur gi tribal volunteers sing gi mai kaidagi sarkar da penda wafam phongdorakli kungatari chuba sector da army brigadier in charge ki thau puriba brigadier D Saujana media da phongdokibada Surasanpur district electricity phanghanaba district administration ka loina yamna kanna hotnari Kuki organization singi maikai digi army state government amasung mari leinaba singi marakta marakki oina pau phawdok phawjin tawnabagi role asi lahunba pamli adubu army officer asigi maikai digi wafam asigi matang da karimata phongdokidre army gi maikai digi manipuri issue asigi matang da media da wangang bagi ayaba adu leite haina phongdorakli